ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯁꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯥꯔ.ꯀꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯏꯪ ꯂꯥꯎꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯇꯣꯝꯊꯤꯟ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯔꯥꯏꯗꯅꯣꯃ ꯆꯠꯇꯧꯕꯒꯨꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤ ꯆꯪꯂꯛꯇꯨꯅ "ꯍꯩꯃꯥ, ꯑꯩꯅꯗꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯈꯔ ꯁꯨꯁꯤ ꯍꯥꯏꯒꯦ ꯈꯜꯂꯒ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯅꯪꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕ?" ꯇꯣꯝꯊꯤꯟꯅ "ꯏꯃꯥ, ꯏꯇꯥꯎ ꯊꯣꯏꯍꯟꯕꯒꯤ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯆꯠꯂꯨꯔꯣ, ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ." ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥꯗꯣ ꯂꯥꯎꯅꯔꯤ꯫ ꯊꯣꯏꯍꯟꯕꯅ "ꯍꯣ, ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯦ ꯇꯧꯔꯗꯧꯅꯤ." ꯇꯣꯝꯕꯤ ꯁꯅꯥꯅ "ꯍꯥꯏ, ꯏꯁꯧꯁꯦ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕ ꯃꯥꯟꯕ꯭ꯔꯣ?" "ꯑꯗꯨꯗꯤ ꯀꯩꯗꯧ ꯂꯥꯡꯉꯤꯒꯦ? ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ." "ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯂꯥꯡꯉꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯇꯧꯔꯤꯁꯤꯁꯨ ꯑꯩꯅ ꯌꯥꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯣ?" "ꯃꯥ, ꯅꯪ ꯉꯥꯡꯍꯧꯔꯣ." "ꯍꯥꯏ, ꯑꯩꯒꯤꯗꯤꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯗꯤ ꯌꯥꯔꯤ, ꯏꯃꯧꯅꯦ ꯍꯥꯏꯕꯗ ꯆꯣꯞꯇꯕꯤ. ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯌꯥꯔꯣꯏꯀꯣ, ꯊꯤꯃꯜꯂꯤ." ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯍꯟꯕꯗꯣ ꯑꯁꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯍꯟꯕꯅ "ꯏꯇꯥꯎ ꯇꯣꯝꯊꯤꯟ, ꯑꯩꯈꯣꯏ ꯃꯥꯅ ꯆꯩꯕꯗ ꯂꯣꯏꯔꯦ ꯑꯩ." "ꯀꯩꯒꯤꯅꯣ ꯏꯇꯥꯎ?" "ꯑꯁ, ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯤ ꯃꯁꯛ ꯊꯤꯕ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯁꯤꯅꯤꯗꯅ." "ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯥꯎ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯛꯇꯗ ꯌꯦꯡꯂꯒ ꯂꯧꯔꯕꯗꯤ ꯏꯃꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯊꯥꯖꯔꯤ." "ꯀꯔꯝꯅ ꯏꯇꯥꯎ? ꯃꯈꯥ ꯇꯥꯔꯛꯎ." "ꯌꯨꯝ ꯀꯣꯏꯒꯗꯕ, ꯃꯅꯦ ꯃꯀꯨ ꯁꯦꯕꯥ ꯇꯧꯗꯧꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯟꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯗꯨ ꯏꯇꯥꯎ, ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯤꯁꯨ ꯑꯣꯏꯅ ꯄꯥꯝꯃꯤ. ꯍꯌꯦꯡ ꯃꯁꯛꯀ ꯏꯊꯤ ꯊꯤꯈꯩ ꯁꯦꯕꯥ ꯇꯧꯕꯗꯣ ꯑꯩ ꯍꯩꯅꯔꯣꯏꯗ ꯏꯇꯥꯎ." "ꯑꯗꯨꯗꯤ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯡꯁꯤꯔꯩꯗꯨꯅ ꯀꯃꯥꯏ ꯇꯧꯕ?" "ꯑꯗꯨꯗꯤ ꯏꯇꯥꯎ, ꯃꯔꯜ ꯌꯦꯡꯂꯒ ꯀꯣꯏꯕꯅꯤ, ꯀꯨꯏꯅ ꯆꯠꯇꯧ ꯅꯠꯇꯦꯗ." ꯇꯣꯝꯊꯤꯟ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯨꯡꯁꯤꯔꯩꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯑꯗꯨꯛ ꯆꯝꯖꯕꯤ, ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯊꯣꯏꯍꯟꯕꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜꯗꯣ ꯈꯪꯂꯕꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯡꯁꯤꯔꯩꯒꯤ ꯂꯩꯀꯥꯏ ꯌꯧꯔꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯆꯦꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯅ "ꯇꯥꯍꯦꯟꯕ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ." ꯊꯣꯏꯍꯟꯕꯅ "ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯥꯔꯨꯔꯒꯦꯅ ꯂꯥꯛꯂꯤꯅꯤ." "ꯇꯥꯍꯦꯟꯕ, ꯅꯍꯥꯟꯈꯩꯗꯤ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ, ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯦ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯗꯤ?" ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕ, ꯑꯗꯨꯏꯅꯤ. ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ." "ꯈꯟꯗꯦꯗ. ꯑꯗꯣ ꯅꯣꯏ ꯃꯥꯅ ꯑꯩꯁꯦ ꯄꯥꯝꯗꯕ꯭ꯔꯥ?" "ꯏꯁ, ꯀꯥꯏꯗꯩꯅꯣꯍꯦ, ꯄꯥꯝꯕꯅ ꯏꯃꯥꯅ ꯅꯪꯇ ꯁꯣꯟꯗꯅ ꯂꯩꯔꯤꯕꯅꯤ." "ꯑꯁꯦꯡꯕ꯭ꯔꯅꯦ?" "ꯑꯁꯦꯡꯕꯅꯤ, ꯉꯁꯤꯃꯛ ꯄꯨꯁꯤꯜꯂꯛꯑꯣ ꯀꯥꯏꯅ ꯍꯥꯏꯍꯧꯔꯤ ꯄꯣꯠꯅꯤ." ꯅꯨꯡꯁꯤꯔꯩꯁꯨ ꯊꯣꯏꯍꯟꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯇꯥꯍꯦꯟꯕ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ?" "ꯑꯣꯏꯔꯗꯣꯏꯅꯤ. ꯑꯗꯣ ꯊꯦꯡꯖꯤꯜꯂꯦ, ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ?" "ꯍꯣꯏ, ꯑꯩꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯂꯅꯤ, ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯔꯩ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯇꯣꯏꯅ ꯎꯅꯕꯁꯨ ꯅꯠꯇꯕꯅ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯑꯗꯨꯃꯛ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯕꯨꯡ ꯑꯍꯜꯗꯨꯅ ꯎꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯔꯩ ꯃꯌꯨꯝꯗ ꯐꯨꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯤꯔꯝꯃꯤ꯫ "ꯇꯥꯍꯦꯟꯕ, ꯑꯩ ꯌꯨꯝꯗ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ, ꯍꯣꯔꯦꯟ ꯇꯥꯆꯧꯅ ꯐꯨꯔꯅꯤ." "ꯀꯥꯏꯗꯩꯅꯣ ꯅꯨꯡꯁꯤꯔꯩ, ꯉꯁꯤꯗꯤ ꯌꯥꯔꯣꯏ, ꯅꯣꯡꯃ ꯆꯦꯟꯁꯤ." "ꯑꯩ ꯍꯣꯔꯦꯟ ꯐꯨꯔꯅꯤ, ꯇꯥꯆꯧꯗꯣ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ." "ꯂꯥꯛꯑꯣ, ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯒꯦ." ꯅꯨꯡꯁꯤꯔꯩꯅ ꯌꯥꯗ꯭ꯔꯕꯁꯨ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯣꯏꯍꯟꯕꯅ ꯊꯣꯡꯒꯥꯜꯐꯥꯎ ꯊꯤꯜꯂꯛꯄꯗ ꯎꯔꯤ꯫ ꯁꯨꯃꯥꯡꯗ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯂꯩꯔꯤꯕ ꯁꯥꯐꯕꯗꯣ꯫ "ꯇꯥꯍꯦꯟꯕ, ꯑꯩ ꯉꯝꯃꯔꯣꯏ, ꯅꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ." ꯇꯣꯝꯊꯤꯟꯅ "ꯏꯇꯥꯎ ꯊꯣꯏꯍꯟ, ꯄꯨꯔꯁꯤ. ꯑꯉꯥꯡꯁꯦ ꯃꯊꯟꯇ ꯊꯝꯂꯝꯂꯕꯗꯤ ꯅꯪ ꯄꯥ ꯄꯨꯔꯅꯤ, ꯃꯕꯨꯡꯅ ꯐꯖꯅ ꯐꯨꯕꯤꯔꯅꯤ ꯑꯉꯥꯡꯁꯦ." ꯎꯄꯥꯏ ꯂꯩꯇꯦ ꯊꯣꯏꯍꯟꯕ, ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯎꯠꯊꯣꯛꯇꯅ ꯅꯨꯡꯁꯤꯔꯩ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕꯗ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯂꯣꯏꯔꯦ꯫ ꯊꯣꯏꯍꯟꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯃꯆꯥꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯈꯣꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ "ꯍꯥꯏ ꯂꯩꯍꯥꯎ, ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯏꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅꯦ, ꯑꯃꯨꯛꯇ ꯂꯧꯔꯨꯁꯤ." ꯂꯩꯍꯥꯎꯅ "ꯍꯩꯃꯥ, ꯏꯆꯦ ꯇꯣꯝꯕꯤ ꯁꯅꯥ, ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯗꯅ." "ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ, ꯏꯃꯧꯗꯣ ꯃꯁꯛ ꯌꯦꯡꯅꯤꯡꯕꯅ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ. ꯂꯥꯛꯑꯣ, ꯆꯠꯂꯨꯁꯦ ꯑꯩꯈꯣꯏ ꯈꯔ." "ꯉꯥꯏꯈꯣꯗ ꯏꯆꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯧꯕꯤꯔꯨꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ?" "ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯤꯒ." "ꯍꯣꯏ ꯏꯆꯦ, ꯅꯃꯧꯗꯣ ꯃꯤꯒꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯌꯦ."
ꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯏꯍꯦꯟꯕꯅ ꯁꯨꯝ ꯄꯨꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯇ꯭ꯔꯦ꯫ ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯑꯣ ꯇꯥꯔꯦ ꯇꯥꯔꯦ꯫ ꯀꯗꯥꯏ? ꯏꯃꯧ ꯄꯨꯔꯛꯂꯕ꯭ꯔꯣ? ꯅꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯧꯒꯤ ꯃꯁꯛ ꯎꯕꯗ ꯅꯣꯛꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯅꯨꯡꯁꯤꯔꯩ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯏꯃꯥ, ꯅꯃꯧ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯅꯥꯒꯤ ꯏꯃꯧ ꯍꯥ? ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯀꯩꯅꯣ ꯇꯥꯍꯦꯟꯕ? ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ? ꯅꯪꯕꯨ ꯏꯃꯥꯅ ꯌꯥꯏ ꯍꯥꯏꯈꯤꯕꯗꯥꯏ? ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯡꯁꯤꯔꯩꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯆꯥ ꯊꯣꯏꯍꯦꯟꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯁꯥꯎꯅ ꯆꯩꯔꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ? ꯑꯁꯤꯒꯤ ꯑꯃꯨꯕꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯨꯄꯤꯒ ꯑꯃꯠꯇ? ꯑꯁ, ꯏꯃꯥ, ꯃꯤ ꯇꯥꯅꯤ, ꯇꯞꯅ ꯉꯥꯡꯉꯨ꯫ ꯇꯥꯅꯤꯡ ꯇꯥꯁꯅꯨ, ꯑꯩꯁꯦ ꯁꯦ ꯏꯃꯥꯏꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯕꯨ ꯁꯛꯇꯁꯨꯅ ꯀꯔꯤ ꯋꯥꯠꯀꯦ ꯑꯁꯤꯒꯤ ꯑꯃꯨꯕꯤꯁꯤ ꯄꯨꯔꯛꯂꯤꯁꯤꯕꯣ? ꯁꯣꯝꯗ ꯃꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯅꯨꯡꯁꯤꯔꯩꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜ ꯑꯍꯨꯝꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥ, ꯅꯣꯏꯕꯨ ꯂꯩꯕ꯭ꯔꯣ? ꯇꯣꯝꯕꯤ ꯁꯅꯥꯅ ꯗꯥꯗꯥ, ꯂꯩꯌꯦ꯫ ꯀꯃꯥꯏ ꯇꯧꯔꯛꯂꯦ ꯗꯥꯗꯥ? ꯀꯩ ꯍꯥꯏꯔꯛꯂꯒꯦ? ꯍꯧꯖꯤꯛ ꯊꯤꯜꯂꯛꯑꯣꯒ ꯍꯥꯏꯔꯛꯇ꯭ꯔꯣ? ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯇꯥꯅꯣ ꯇꯣꯝꯕꯤ? ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯄꯨꯔꯛꯎ꯫ ꯍꯣꯔꯦꯟꯃꯛ ꯂꯩꯄꯨꯟ ꯆꯦꯟꯒꯅꯤ ꯍꯥꯏꯌꯧ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡꯗꯨꯁꯨ ꯌꯥꯝ ꯁꯥꯎꯍꯧꯋꯤ꯫ ꯗꯥꯗꯥ, ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ꯫ ꯅꯨꯄꯤꯒꯤ ꯃꯕꯨꯡꯗꯣ ꯃꯅꯥ ꯄꯥꯏꯕ ꯌꯥꯍꯧꯗꯦ ꯁꯥꯎꯕꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯍꯦꯟꯕꯒ ꯎꯅꯕꯗꯣ ꯎꯈꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯄꯨꯔꯛꯂꯦꯗꯅ ꯃꯕꯨꯡ ꯎꯈꯤꯕꯗꯨꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯅꯤ ꯈꯟꯕꯒꯤ ꯇꯧꯕꯁꯨ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯅꯤꯒꯤꯁꯤ꯫ ꯑꯗꯨꯕꯨꯕ ꯀꯔꯤ ꯍꯥꯏꯍꯧꯔꯤꯒꯦ ꯗꯥꯗꯥ? ꯅꯨꯄꯤꯒꯤ ꯃꯕꯨꯡꯗꯨꯅ ꯊꯤꯜꯂꯛꯄꯗ ꯑꯗꯨꯝ ꯍꯣꯡꯅꯕ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯄꯣꯠꯂꯝ ꯄꯨꯝꯕ ꯂꯥꯡꯗꯨꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯣꯛꯀꯤ ꯀꯨꯃꯣꯟꯁꯨ ꯐꯥꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯋꯥꯈꯜ ꯇꯥꯃꯟꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯍꯧꯔꯤꯕꯅꯤ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯗꯥꯗꯥ? ꯅꯆꯜꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯄꯥꯝꯗ꯭ꯔꯦꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯆꯥꯅ ꯄꯨꯔꯛꯂꯕꯅꯤꯅ ꯃꯤꯒꯤ ꯃꯆꯥꯁꯤ ꯏꯟꯊꯣꯛꯄꯗꯤ ꯆꯨꯝꯗꯦꯅꯦ ꯇꯣꯝꯕꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯔꯤ, ꯃꯈꯣꯏꯅ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ, ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯣꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯌꯧꯔꯨꯈꯤꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯣ ꯈꯟꯅꯔꯁꯤꯀꯣ꯫ ꯑꯗꯨꯒ ꯊꯦꯡꯅ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯤ ꯍꯥꯏꯗꯧꯕ, ꯄꯣꯠ ꯆꯩ ꯂꯩꯗꯧꯕ ꯃꯤ ꯈꯔ ꯁꯤꯟꯗꯣꯛꯅꯔꯒ ꯁꯤꯜꯂꯣ ꯅꯪꯅ꯫ ꯍꯣꯏ ꯗꯥꯗꯥ꯫ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯔꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯀꯞꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯞꯂꯤꯗꯨꯅ? ꯅꯪꯒꯤ ꯀꯞꯐꯝ ꯅꯠꯇꯦ ꯁꯤꯗ꯫ ꯏꯃꯥ, ꯅꯃꯧꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯃꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ? ꯏꯃꯥꯏꯄꯦꯝꯃ, ꯉꯔꯥꯡꯇ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯩꯉꯣꯟꯗ ꯃꯆꯤꯟꯁꯦ ꯈꯨꯝꯕꯒ ꯍꯧꯔꯤ꯫ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯑꯃꯨꯔꯩ꯫ ꯑꯩꯒꯤ ꯏꯆꯥ ꯑꯄꯪꯕꯁꯦ ꯐꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ? ꯅꯨꯡꯁꯤꯔꯩ ꯈꯨꯝꯕ ꯉꯝꯗ ꯀꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯖꯩ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯊꯣꯏꯍꯦꯟꯕ ꯇꯣꯝꯊꯤꯟꯒ ꯄꯨꯟꯅ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯃꯇꯧꯗꯨꯗ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ, ꯅꯨꯡꯁꯤꯔꯩꯗ ꯆꯩꯕꯤꯔꯤꯁꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ꯫ ꯉꯔꯥꯡꯇ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯇꯥꯎ? ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯇꯥꯎ ꯑꯣꯏꯕꯣ? ꯃꯁꯥꯅ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯂꯩꯍꯧ ꯍꯥꯏꯕꯅꯤ, ꯃꯁꯥꯅ ꯂꯩꯍꯧꯕ ꯉꯝꯂꯔꯣꯏꯅ ꯏꯅꯔꯛꯄꯅꯤ꯫ ꯏꯇꯥꯎ, ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯑꯉꯥꯡꯁꯦ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ, ꯃꯥꯁꯨ ꯃꯕꯨꯡ ꯀꯤꯕꯒꯤ ꯇꯧꯔꯤꯕꯅꯤ, ꯅꯪꯁꯨ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ? ꯊꯣꯏꯍꯦꯟꯕ ꯇꯥꯁꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯒ ꯂꯩ꯫ ꯇꯣꯝꯊꯤꯟꯁꯨ ꯋꯥ ꯉꯥꯡꯕ ꯇꯜꯂꯕ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥ ꯆꯪꯂꯛꯇꯨꯅ ꯇꯣꯝꯊꯤꯟ, ꯅꯇꯥꯎꯒ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨ, ꯍꯣꯔꯦꯟ ꯍꯣꯡꯕꯗ ꯇꯥꯔꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯀꯔꯤꯅꯣ ꯏꯃꯥ, ꯎꯊꯣꯛꯅ ꯊꯨꯃꯟꯗ꯭ꯔꯣ? ꯍꯩ, ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯒꯤ ꯃꯆꯥꯁꯤ ꯄꯨꯔꯛꯂꯕꯅꯤꯅ ꯃꯤꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯁ, ꯈꯔ ꯀꯨꯏꯅ ꯐꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ? ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ ꯌꯥꯝꯅ꯫ ꯅꯪꯒꯤ ꯋꯥꯗꯣ ꯆꯠꯅꯔꯣꯏꯁꯤꯗ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯩꯅꯤ ꯊꯣꯛꯂꯤꯁꯤ꯫ ꯀꯔꯤ ꯁꯥꯔꯦ ꯍꯥ? ꯀꯔꯤ ꯁꯥꯔꯒꯦꯕ? ꯈꯨꯗꯛꯁꯤꯗ ꯍꯣꯡꯂꯗꯧꯅꯤꯅ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯇꯝꯂꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯤ꯫ ꯇꯣꯝꯊꯤꯟ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯩꯗ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡꯁꯤꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯧꯖꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯕ ꯃꯇꯥꯎꯒꯤ ꯃꯇꯧꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯔꯩ ꯂꯨꯍꯣꯡꯈ꯭ꯔꯤ꯫ ꯈꯨꯗꯛꯇ ꯍꯣꯡꯕ ꯑꯣꯏꯕꯅ ꯐꯅꯦꯛ ꯐꯤ ꯈꯔ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯝꯕꯤꯗ꯭ꯔꯤ꯫ ꯀꯣꯟꯅ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯄꯤꯗ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗꯅ ꯍꯦꯜꯂꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯁꯥꯎꯅꯤꯡꯕꯁꯨ꯫ ꯃꯁꯛꯇ ꯌꯦꯡꯂꯦ ꯑꯃꯨꯔꯦ, ꯃꯔꯜ ꯃꯊꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ꯫ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯒꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯂꯥꯏꯃꯟ ꯀꯥꯡꯂꯕꯅꯦ ꯑꯋꯣꯏꯕ꯫
Hay amure, ta dro amure. Taroi da mana su bang da khang de. Mau amani haidana masase king king laudi. Machi mangtan. Mina uraga ekoi no pi ba man kiroi dra. Magi se ekoi bi yodi bani. Khangani to ngasidi. Hay amure. Tari ma, kay haigi, namubo ko bibabo. Khon ka sinau tharedana. Kay haigi ima kaidana. Nanapong bro nang ha. Amuk ko da tadrida. Kari tawraga leirino. Ma, ay jakum da white ta silubani, aduda da hodri. Tabok habi sariba. Ita no palay dro. Go thoro. Ma, tahin ba di halagdri, ngasi chak chaba so halagde. Halagloi ba. Nang hek lakpadagi itadi ngauchanarabani. Chagani thakani. Yumda hanjingani ka amata khangdraponida. Yaninde changkro. Matamagi khongchati, kaibiyada sumchat kibana, numit karani haukri. Nungsire, mau amo oibagi tawfam thokpa mathau, chapchana tawrami. Adubu, Tombi Sanana asoiba thiduna ngangbiba chaibiba toina tawrami. Ngasisu Tombi Sana, magi numit oikri. Hay amure. Tabra. Imungda kaidawrino. Ha. Kay hagi ma, ay pi khara loisilubani. Tabak phabi saribani ne. Hay yengu. Inkol maton sida. Sanjangduna mana masing khara thajabasi. Loina chakri. Namitu udro nang. Nungsire pakatna. Ima, ay uhaudri. Khon ka sinau tharadana. Ima kaida kaurasu. Aina kaidunungdane. Te thararoi bema. Tadai bi. Yeningdene. Nasak athibodo ikainya. Chakra chalu. Asida makriba mana masing singse. Amuk thadawni nangna. Phamja chage haibati yaroi. Manemgi atukanba wahaidu tarabasu, karisu haiba ngamda, tumin changkirami. Ngaihak leibaga, machanupa thoyenbadu, nokpet, thongadagi changlakpadu ubada. Ichadi nokpet. Onthokna lemjakreda. Somdani inkolse. Pungkok le. Haima, kanan hektokrino shidima. Noi kanambu hokjabro. Oh, nama aidinia. No magi charatan ba chatluriba. Icha wakhal tabu pokpanina. Nangi nupina lairinbigum lalaga thamlabanina. Yumsida sanjangduna. Inkholgi mana masing sanna leikhiba phau hautreye. Asi phau kanadi. Nangi nupi se ibungo. Aisia. Isau langba haijaraktabani. Adubune. Nangi nupi se haktakta aisi. Maniem phatabi isau langmi taredana. Imabu isau langba haideba. Adudi nahan wai aina ngangorine. Aikoigi bokai puga phuribe imaduna karamba imaorizana. Khoi paba sibu nupi ni lolambro. Aibu ningsingba thoktre. Ma, khoi paba do nupi ni lolkibro. Ima nangba tombiro. Hai, mahagi sigaijan. Nama ingondabu. Adumaina haiba. Mi taraga ise kari oine khalamgani. Mama yonba machasidi. Napanane nupa thokmandakwi tawkhriba thabakni. Nangna kari khange. Chang, nangi nupi do khara warau machil yam kali. Aigase mana khara leirabadi phuge hairaklan. Imagi bungo. Aigidi ichana thantat. Imagi sanani nangse. Wakhal khalu koi bungo. Ma, ai khangiba. Nupi moina pangin hinjin biya banati. Ai tawge sema. Manemgi mapuroi bagi yana bachatpana mathau ai jaribi. Laibak phabi haidoira, phatte haidoribra. Nimit khuding asoiba thiduna, phubiba chaibiba toina tawrami. Tom Thendi, matau singdo yengba ngamjadi, adubu karisu hairoba yadabana, tumin leirami. Mahak matau thoyenbabudi, yam sauninglami, adubu, magi mathau nattabana, tawnu yengba nungaite haiba nattana, kaisu haibadi ngamdi. Nimit asisu, matau wahoba laklami. Idao thoyen leitro. Idao henba. Ima. Yungshire. Tombi Sanana. Mawa mo oiraga. Kari licha chadazakani su khangde. Namma do atombinina takpira maroinya. Aigi ijase pongmang mangabane mangaba. Ma, oi ma, idao. Haima, Tom Thien, ichalagridana, chang. Natao do, haujit halaktuna chak chahobani. Adom chang, karigi korino. Tom Thien changlakpada. Thoyenbana nungsirede chairibadu uri. Kari enjang haibani sibu. Aise, pangchacha, pangthak leiba mido malorabro. Chakrai suyadi. Seba phajana tawningradi chakro. Naral khara leina laurubani. Adugadi nangi amata yaurumdrene. Atomina chelakpa, nabung sabadagi oikraidai. Nasak phangi thizili. Naral phangi leite. Nangbu kari yengduna nungsidawrigi. Icha matore supiba ngamanati. Chahi mai helasibaw. Nungsire. Mabukni nungsiraduna mapi ira cheli. Tarak tawraba pido, tarak tanaba khangjili. Tarak labasu, pidogi marol khangbidawba, ubidawba leitabana tahaningdi. Adubu khangba ngamdawribra. Tom Thenna. Idao. Haima, Tom Thien, nang la boire. Loi, jalasi. Aidi loisilaga leiramdaw malaga. Haujikphaw kain tawramdre. Kayam kuidoina idao, kuiroi, phatloi chilaki, nga ngairam. Kuiranu ko idao.
ꯅꯨꯡꯁꯤꯔꯩ ꯀꯩꯗꯧꯔꯦ ꯅꯃꯥꯏ ꯅꯃꯤꯠ ꯀꯩ ꯄꯣꯝ ꯄꯣꯝꯃꯤꯗꯦ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯨꯡꯁꯤꯔꯩ ꯇꯞꯅ ꯃꯃꯥꯏꯗ ꯅꯣꯟꯈꯠꯇ ꯈꯨꯝꯃꯤ ꯇꯥꯇꯣꯝꯊꯤꯟ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯣꯡꯃꯇ ꯍꯔꯥꯎꯕ ꯎꯗꯦꯗ ꯏꯆꯜꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯨꯝ ꯌꯨꯝ ꯅꯤꯡꯁꯤꯡꯕꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯤ ꯑꯗꯨꯒꯤꯅꯤ ꯌꯨꯝꯗ ꯆꯠꯅꯤꯡꯂꯗꯤ ꯏꯇꯥꯎꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯍꯥꯏꯌꯨꯅ ꯅꯣꯡꯃ ꯊꯕꯛ ꯆꯤꯟꯕꯅꯦ ꯃꯥꯗꯤ ꯌꯥꯔꯛꯂꯣꯏꯗ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯥꯒꯤ ꯑꯆꯤꯟꯕꯗꯨꯗ ꯑꯩꯅ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯊꯣꯏꯍꯟꯕꯅ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯩ ꯑꯩꯈꯣꯏꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯇꯣꯝꯕꯤ ꯁꯅꯥ ꯆꯪꯂꯛꯇꯨꯅ ꯃꯃꯧꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯌꯣꯟꯈꯣꯗꯅ ꯅꯪ ꯈꯪꯕ꯭ꯔꯁꯦ ꯌꯣꯟꯈꯣꯕ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯅꯍꯥꯒ ꯂꯣꯏꯅꯕ ꯌꯥꯝ ꯄꯥꯝꯕ ꯏꯆꯥ ꯇꯣꯝꯊꯤꯟꯁꯤꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯕꯅꯤꯅꯦ ꯅꯁꯛꯇꯨꯒ ꯌꯨꯝꯗ ꯂꯥꯛꯄ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯇꯧꯕ ꯑꯣꯛꯇꯕꯒꯤ ꯂꯤꯆꯠꯇꯣ ꯅꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯁꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯔꯔꯣꯏꯌꯦ ꯁꯤ ꯈꯪꯕ꯭ꯔꯁꯦ ꯅꯝꯃꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦ ꯁꯤ ꯈꯪꯕ꯭ꯔꯥ ꯏꯔꯥꯡ ꯐꯈꯣꯗꯅ ꯃꯧꯅꯤ ꯂꯩꯁꯥꯕꯤꯅꯤ ꯃꯊꯣꯡ ꯈꯪꯗꯕꯤ ꯏꯃꯥ ꯁꯝꯁꯦ ꯊꯥꯗꯣꯛ ꯏꯃꯥ ꯁꯦ ꯅꯥꯏꯌꯦꯕ ꯏꯃꯥ ꯁꯦ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯣ ꯏꯃꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤꯕꯗ ꯅꯨꯡꯁꯤꯔꯩ ꯐꯛꯂꯥꯡꯗ ꯁꯨꯖꯤꯟꯗꯨꯅ ꯇꯥꯁꯤꯟꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯇꯕꯥꯕꯤꯒ ꯇꯣꯝꯊꯤꯟꯒ ꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯕꯥꯕꯤꯗꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯊꯣꯏꯍꯟꯕꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯝꯊꯤꯟꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩ ꯇꯕꯥꯕꯤ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯃꯁꯛ ꯊꯤꯕ ꯐꯖꯕ ꯀꯔꯤꯝ ꯈꯟꯗꯦ ꯊꯃꯣꯏ ꯁꯦꯡꯕꯁꯤꯃꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯎꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯀꯣ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯀꯌꯥ ꯀꯣꯏꯔꯛꯇꯦ ꯅꯪꯅꯁꯨ ꯑꯔꯣꯏꯕꯅꯤ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯇꯕꯥꯕꯤ ꯇꯥꯗ꯭ꯔꯣ ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣ ꯇꯥꯏꯌꯦ ꯇꯥꯇꯣꯝꯊꯤꯟ ꯑꯗꯨꯒ ꯀꯩꯝꯇ ꯈꯨꯝꯗꯕ ꯑꯗꯣ ꯐꯔꯤꯁꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥ ꯊꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯦꯟꯕ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯑꯗꯨ ꯑꯩꯁꯨ ꯌꯥꯗꯣꯏꯅꯤ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯇꯥꯇꯣꯝꯊꯤꯟ ꯑꯩꯅ ꯈꯟꯕꯗꯤ ꯃꯇꯝ khitang ꯂꯩꯈꯤꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯒ ꯇꯥꯇꯣꯝꯊꯤꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯈꯜꯂꯒ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯃꯇꯝ ꯂꯧꯒꯅꯨꯀꯣ ꯑꯩꯅ ꯃꯊꯪ ꯂꯥꯛꯄꯗ ꯍꯥꯏꯔꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯃꯥꯅ ꯃꯃꯧ ꯄꯥꯝꯂꯕꯅꯤ ꯍꯣꯏ ꯑꯗꯣ ꯅꯪꯒꯤ ꯃꯔꯨꯞꯁꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯩꯃ ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯁꯛ ꯇꯥꯛꯄ ꯀꯧꯏꯅꯦ ꯏꯇꯥꯎ ꯊꯣꯏꯍꯟ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯋꯥꯔꯤ ꯂꯣꯏꯔꯕ ꯏꯇꯥꯎ ꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥꯎ ꯈꯪꯅꯧ ꯃꯥꯁꯤ ꯇꯕꯥꯕꯤ ꯏꯇꯥꯎꯁꯤꯅ ꯊꯣꯏꯍꯟꯕ ꯀꯧꯕꯅꯤ ꯏꯆꯜ ꯇꯕꯥꯕꯤꯁꯤ ꯁꯛ ꯌꯥꯝ ꯐꯖꯩ ꯉꯥꯎꯖꯩ ꯏꯆꯜꯒꯤ ꯁꯛꯁꯦ ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯊꯣꯏꯍꯟꯕ ꯏꯕꯨꯡꯁꯨ ꯐꯖꯔꯤꯁꯤꯗꯤ ꯅꯨꯄꯤꯅꯤ ꯌꯥꯝ ꯇꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯏꯕꯨꯡꯁꯤ ꯏꯁ ꯀꯥꯏꯗꯣꯏꯅꯣꯗ ꯏꯆꯜ ꯑꯗꯣ ꯁꯨꯝ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ ꯍꯣꯏ ꯏꯕꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯇꯣꯝꯊꯤꯟ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯁꯨ ꯃꯥ ꯐꯖꯅ ꯈꯪꯉꯤ ꯃꯗꯨꯗ ꯇꯕꯥꯕꯤꯅ ꯊꯣꯏꯍꯟꯕꯗ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯍꯜꯂꯁꯤ ꯊꯦꯡꯂꯅꯤ ꯅꯨꯃꯤꯠ ꯇꯥꯗꯧꯔꯤ ꯍꯣꯏ ꯏꯇꯥꯎ ꯍꯜꯂꯁꯤ ꯑꯗꯨ ꯏꯆꯜ ꯇꯕꯥꯕꯤ ꯅꯣꯡꯃꯃꯨꯛ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦꯀꯣ ꯏꯕꯨꯡ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯈꯪꯈꯨ ꯊꯣꯡꯒꯥꯜ ꯐꯥꯎ ꯆꯠꯃꯤꯟꯅꯔꯁꯤ ꯇꯣꯝꯊꯤꯟꯅ ꯅꯣꯏ ꯑꯍꯜꯁꯤꯡ ꯎꯔꯒ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯆꯩꯔꯣꯏꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏ ꯈꯪꯕꯅꯤ ꯀꯩꯝ ꯄꯥꯈꯠꯀꯅꯨꯀꯣ ꯑꯁꯨꯝꯅ ꯇꯕꯥꯕꯤꯕꯨ ꯊꯤꯟꯕꯤꯔꯝꯂꯒ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯏꯍꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯁꯤꯗꯤ ꯇꯕꯥꯕꯤ ꯉꯥꯏꯕ ꯇꯥꯔꯦꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦ ꯋꯥꯅꯤ ꯑꯩ ꯐꯥꯎ ꯉꯥꯎꯔꯦ ꯐꯖꯕꯤ ꯄꯥꯝꯕ ꯑꯩꯉꯣꯟꯗꯅ ꯀꯔꯥꯏꯗꯩꯅꯣ ꯑꯃꯨꯔꯩ ꯑꯃ ꯊꯦꯡꯅꯔꯤ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ ꯃꯤ ꯍꯥꯏꯕꯁꯦ ꯁꯛꯅ ꯀꯨꯆꯨꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯕ꯭ꯔꯅꯦ ꯏꯆꯜ ꯅꯨꯡꯁꯤꯔꯩꯗꯣ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯕꯤ ꯈꯣꯡꯒꯨꯜ ꯇꯥꯕꯤꯅꯤ ꯏꯇꯥꯎ ꯅꯪꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯕꯗꯤ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯊꯣꯛꯀꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯤ ꯏꯇꯥꯎ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯗꯣ ꯅꯣꯡꯃꯗꯤ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯦꯜꯂꯦꯅ ꯆꯠꯂꯗꯤ ꯑꯉꯝꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯩꯅꯣ ꯃꯥꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯁꯤꯕꯣ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯄꯨꯈ꯭ꯔꯦ ꯏꯇꯥꯎꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯊꯣꯏꯍꯟꯕ ꯈꯤꯇꯪ ꯁꯥꯎꯅꯤꯡꯒꯨꯝ ꯇꯧꯋꯤ ꯃꯇꯥꯎꯅ ꯃꯥꯕꯨ ꯑꯃꯗꯤ ꯃꯃꯥꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥ ꯈꯔ ꯍꯥꯏꯕꯗꯨꯗ ꯐꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯇꯣꯝꯕꯤꯅ ꯍꯟꯗꯤ ꯍꯜꯂꯛꯂꯦꯗꯅ ꯏꯆꯥꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯦ ꯑꯁ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯩ ꯋꯥꯇꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯆꯍꯤꯗꯣ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡ ꯃꯁꯤꯡ ꯊꯤꯔꯒ ꯑꯩꯕꯨ ꯏꯁꯨ ꯀꯥꯏꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯦꯃꯤ ꯏꯃꯥ ꯀꯨꯏꯔꯔꯣꯏꯁꯤ ꯍꯟꯗꯛ ꯎꯅꯕꯗꯗꯤ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯂꯒꯦ
ꯍꯥ ꯐꯔꯦꯗ ꯄꯨꯁꯤꯜꯂꯣ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯁꯛꯀꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯗꯧꯕꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎꯀꯣ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯉꯕ꯭ꯔꯣ ꯏꯆꯥꯕꯣ ꯈꯪꯗꯦꯕ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯌꯦꯡꯉꯁꯤ ꯏꯃꯥ ꯁꯤꯗ ꯂꯥꯛꯂꯒ ꯑꯁꯣꯏ ꯁꯣꯏꯗ ꯇꯥꯟꯅꯔꯒ ꯂꯣꯏꯔꯦꯁꯦ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯔꯩ ꯉꯁꯤꯗꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯄꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯦꯡꯍꯜꯂꯨꯕꯗ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯤ ꯍꯔꯥꯎꯅ ꯃꯃꯥꯇꯣꯟꯒ ꯄꯨꯟꯅ ꯍꯜꯂꯛꯂꯤ ꯃꯌꯨꯝꯗ ꯆꯥꯎꯕꯤꯅ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯗꯧꯗꯤ ꯌꯥꯔꯤꯈꯩ ꯅꯁꯥꯗꯣ ꯋꯥꯍꯟꯒꯅꯨ ꯍꯥꯏꯌꯦꯅ ꯊꯕꯛ ꯁꯨꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯨꯒꯗꯧꯕꯅꯤ ꯅꯪꯅ ꯉꯝꯕ ꯆꯥꯡꯗ ꯑꯁ ꯏꯆꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯏꯁꯨ ꯎꯗꯧꯔꯦ ꯈꯟꯕꯗ ꯅꯕꯨꯡꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯈꯣꯏꯗꯥꯆꯧꯗꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯄꯜꯂꯨꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯑꯗꯣ ꯅꯪꯕꯨ ꯑꯥꯗ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯕꯤꯈꯤꯗ꯭ꯔꯦ ꯅꯕꯨꯡꯅ ꯁꯥꯎꯗꯨꯅ ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯈꯔꯗꯤ ꯄꯤꯔꯛꯀꯅꯤꯗ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯏꯃꯥꯅ ꯁꯨꯝ ꯎꯕꯗ ꯏꯆꯥꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦ ꯃꯥꯏꯗ ꯂꯩꯔꯤꯕ ꯗꯥꯛꯁꯦ ꯆꯩꯅ ꯈꯦꯠꯄꯩꯅꯦ ꯏꯃꯥ ꯆꯩꯅ ꯈꯦꯠꯄ ꯃꯥꯟꯗꯦꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯃꯈꯣꯏꯅ ꯐꯨꯕꯤꯕ꯭ꯔꯥ ꯏꯆꯥꯕꯣ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕꯔꯣ ꯏꯃꯥꯅꯗꯤ ꯏꯆꯥꯕꯨ ꯄꯣꯛꯇ꯭ꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯕꯨꯡꯅ ꯏꯆꯥꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯑꯃꯒꯨꯝ ꯈꯟꯖꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯕꯨ ꯃꯄꯥꯝꯗ ꯆꯠꯂꯒ ꯄꯥꯎ ꯌꯥꯝ ꯇꯝꯕꯤ ꯇꯥꯔꯗ꯭ꯔꯦ ꯏꯃꯥ ꯍꯥꯏꯌꯨꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯔꯩ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯁꯥꯐꯕꯁꯨ ꯍꯜꯂꯛꯄꯗ ꯋꯥꯔꯤ ꯈꯔꯗꯤ ꯇꯥꯍꯧꯔꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯁꯥꯐꯕ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯜꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯈꯪꯒꯅꯤ ꯑꯩ ꯂꯩꯔꯤꯉꯩ ꯏꯆꯜꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯆꯠꯂꯒ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯔꯤ ꯃꯈꯣꯏ ꯍꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯏꯕꯨꯡ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯔꯥꯜ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯕꯨ ꯐꯖꯅ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯔꯝꯗꯧꯅꯤ ꯏꯆꯥꯒ ꯏꯌꯥꯒ ꯀꯥꯏꯅꯕ ꯌꯥꯗꯧꯁꯨ ꯅꯠꯇꯦ ꯅꯆꯜꯒꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯔꯗꯤ ꯈꯟꯁꯤꯀꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯦ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯏꯃꯥꯅ ꯅꯆꯜꯒꯤ ꯌꯨꯝꯕꯥꯜ ꯅꯨꯡꯉꯥꯏꯔꯣ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯄꯁꯦ haidana ꯍꯦꯛꯇ ꯌꯥꯗꯦ ꯏꯆꯟꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯃꯈꯣꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯥ ꯃꯃꯤꯡꯊꯣꯜ ꯐꯪꯗꯧꯔꯕꯅꯤ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯁꯤꯅꯦ ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯡꯁꯤꯔꯩꯗꯤ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯑꯩꯕꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯇꯥꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯏꯆꯜꯒꯤ ꯀꯔꯤꯅꯣ ꯍꯥꯞꯄꯤꯀꯣ ꯑꯩꯅ ꯊꯤꯟꯕꯤꯔꯨꯒꯦ ꯃꯌꯨꯝ ꯌꯧꯅꯕ ꯍꯣꯏꯅꯦ ꯃꯁꯥꯁꯨ ꯉꯝꯗꯕꯒ ꯑꯁꯨꯛ ꯁꯥꯡꯕꯁꯤ ꯃꯊꯟꯇ ꯆꯠꯈꯤꯕꯗꯣ ꯐꯠꯇꯦ ꯊꯤꯟꯕꯤꯔꯨꯔꯣ ꯈꯔ ꯑꯁꯨꯝꯅ ꯁꯥꯐꯕꯅ ꯃꯆꯜꯕꯨ ꯊꯤꯜꯂꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯇꯣꯝꯕꯤ ꯁꯅꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯁꯤ ꯀꯔꯝꯕ ꯃꯧ ꯑꯃꯒꯤ ꯂꯤꯆꯠꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯑꯩꯅꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯅꯤ ꯆꯠꯆꯁꯅꯨ ꯈꯟꯗꯅ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒꯗꯤ ꯁꯟ ꯑꯉꯥꯎꯕ ꯊꯥꯗꯣꯛꯄꯒ ꯃꯥꯟꯅꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯃꯤ ꯍꯧꯖꯤꯛꯅ ꯂꯣꯏꯔꯦ ꯊꯕꯛ ꯑꯃ ꯐꯥꯎ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯕꯅꯤ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯨꯕꯗꯒꯤ ꯏꯆꯥꯁꯤ ꯑꯩꯕꯨ ꯐꯠꯇꯕꯤ ꯏꯁꯧ ꯂꯥꯡꯕꯤꯁꯨ ꯇꯥꯍꯟꯕ ꯄꯦꯟꯖꯔꯦ ꯑꯩ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯦ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯔꯩ ꯆꯪꯂꯛꯄꯗ ꯎꯔꯤ ꯑꯣ ꯍꯟꯗꯤ ꯍꯜꯂꯛꯂꯤꯗꯅ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯃꯄꯥꯟ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯀꯁꯦ ꯀꯥꯎꯈ꯭ꯔꯕꯩ ꯈꯜꯂꯨꯔꯦꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯛꯂꯤꯁꯤꯅ ꯅꯕꯨꯡꯗꯨꯔꯣ ꯁꯥꯐꯕꯅ ꯏꯅꯦ ꯏꯆꯜꯁꯦ ꯃꯁꯥꯁꯨ ꯀꯌꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯊꯤꯟꯖꯔꯛꯂꯕꯅꯤ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯁꯥꯎꯕꯤꯅꯨ ꯏꯅꯦ ꯍꯩ ꯅꯨꯡꯁꯤꯔꯦ ꯆꯪꯉꯨ ꯊꯕꯛꯀꯗ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯇꯥꯆꯧ ꯑꯃꯨꯛ ꯆꯠꯂꯒꯦ ꯐꯖꯅ ꯏꯪꯊꯤꯅ ꯂꯩꯌꯨꯀꯣ ꯑꯩꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥꯆꯧ ꯅꯆꯜ ꯂꯩꯍꯧꯔꯤ ꯅꯄꯥꯝ ꯆꯠꯂꯒ ꯅꯥꯁꯤꯟꯅꯔꯨꯔꯤꯕ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠꯅꯣ ꯅꯃꯥ ꯑꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ ꯅꯨꯡꯁꯤꯔꯩ ꯅꯍꯥꯟꯈꯩꯗꯤ ꯃꯅꯤꯡꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗꯗꯤ ꯈꯨꯝꯂꯛꯏ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯣꯛꯇꯕꯤ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯑꯩꯕꯨꯗꯤ ꯑꯄꯣꯛꯄ ꯑꯃꯒꯨꯝ ꯂꯨꯅ ꯈꯟꯖꯔꯤꯕꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥꯗꯤ ꯅꯣꯡꯃꯇ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡꯗ ꯃꯆꯥ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯇ꯭ꯔꯤ
ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯔꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯏꯃꯥꯏ ꯄꯦꯝꯃ ꯅꯣꯡꯃꯈꯛ ꯃꯄꯥꯝ ꯆꯠꯂꯨꯕꯗ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯒ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯉꯝꯃꯤ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯈꯪꯒꯅꯤꯗꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯐꯝꯗ ꯃꯃꯥ ꯑꯣꯏꯗꯧꯔꯦ ꯍꯥꯏꯗꯅ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯁꯅꯥꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯈꯟꯕꯗꯤ ꯃꯆꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯄꯤꯁꯤꯜꯂꯒ ꯇꯥꯟꯊꯣꯛꯈꯤꯒꯦ ꯈꯟꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯋꯥꯈꯜꯅ ꯀꯥꯏꯔꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯕꯥꯕꯤ ꯎꯕꯗ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯃꯁꯛ ꯐꯖꯔꯕꯁꯨ ꯌꯨꯝ ꯀꯣꯏꯒꯗꯧꯕꯤ ꯈꯣꯡꯒꯨꯜ ꯇꯥꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕꯗ ꯇꯣꯝꯕꯤꯅ ꯈꯪꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯄꯨꯔꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯆꯦꯜꯂꯕꯅꯤꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ꯫ ꯇꯕꯥꯕꯤ, ꯏꯃꯥꯒ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯅꯒꯅꯨꯀꯣ꯫ ꯏꯃꯥꯁꯦ ꯃꯁꯥ ꯀꯌꯥ ꯐꯠꯇꯕꯅꯤ꯫ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ꯫ ꯃꯗꯨ ꯈꯪꯅ ꯇꯧꯀꯣ ꯅꯪ꯫ ꯍꯣꯏ ꯕꯥ, ꯑꯩ ꯈꯪꯉꯤ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯕꯁꯤꯃꯗꯤ ꯀꯌꯥ ꯍꯩꯇꯦ꯫ ꯑꯩꯅ ꯊꯣꯡꯕꯗꯣ ꯍꯥꯎꯇ꯭ꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯁꯥꯎꯔꯛꯂꯣꯏꯗ꯭ꯔꯣ? ꯍꯩꯇꯕꯗꯣ ꯏꯃꯥꯗ ꯑꯗꯨꯝ ꯍꯪꯉꯨ, ꯏꯃꯥꯅ ꯑꯗꯨꯝ ꯇꯥꯛꯆꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯌꯥꯝ ꯍꯩꯕꯅꯤ꯫ ꯍꯥꯎꯕꯅꯤ ꯏꯃꯥꯅ ꯊꯣꯡꯕꯁꯤ꯫ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯕꯁꯦ ꯏꯃꯥꯒꯤ ꯍꯔꯥꯎꯖꯕꯤꯅꯤ꯫ ꯈꯪꯗꯕ ꯍꯩꯇꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯏꯃꯥꯗ ꯍꯪꯉꯨ꯫ ꯑꯩꯁꯨ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ, ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯅꯤ꯫ ꯏꯃꯥꯅꯕꯥꯅꯤ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯤ꯫ ꯍꯣꯏꯁꯦ, ꯑꯩꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗ꯭ꯔꯁꯨ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯇꯕꯥꯕꯤꯁꯨ ꯅꯧꯔꯤꯉꯩ ꯊꯥ ꯑꯃ ꯑꯅꯤꯗꯨꯗꯤ ꯃꯧ ꯑꯃꯒꯤ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯩꯇ꯭ꯔꯕꯁꯨ ꯍꯩꯇꯅ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯇꯥꯎ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯕꯥꯕꯤ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯕꯥꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯎꯗ꯭ꯔꯤꯉꯩ ꯊꯣꯏꯍꯦꯟꯕꯒ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯒꯅꯤ? ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯇꯧꯔꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ, ꯍꯩ ꯇꯕꯥꯕꯤ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯀꯥꯗꯨꯗ ꯁꯨꯝ ꯂꯩꯕꯁꯤꯕꯣ? ꯑꯩꯕꯨ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯊꯕꯛꯀꯁꯦ ꯂꯣꯏꯁꯤꯟꯒꯅꯤ ꯈꯪꯗꯈꯩ ꯇꯨꯝꯗꯅ ꯂꯩꯔꯕ꯭ꯔꯣ? ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ ꯏꯃꯥꯁꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯀꯦꯕꯁꯤꯗ ꯊꯕꯛ ꯍꯥꯏꯕ ꯀꯔꯤꯅꯣ? ꯋꯥꯏ ꯇꯥꯁꯤꯜꯂꯒ ꯂꯣꯏꯔꯕꯗꯣ ꯁꯨꯝ ꯉꯥꯡꯕꯁꯤꯅ ꯉꯝꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩꯇꯦ꯫ ꯍꯩ, ꯃꯅꯤꯡꯗ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜ ꯂꯩꯍꯧꯔꯤꯕꯗꯣ ꯀꯅꯥꯅ ꯐꯦꯡꯗꯧꯔꯤꯒꯦ? ꯆꯥꯛ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯅꯝꯁꯤꯟꯕꯁꯤ ꯐꯠꯇꯦ ꯍꯥꯏꯗꯅ ꯐꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯂꯧꯗꯦꯅꯦ, ꯅꯣꯡ ꯐꯥꯗꯣꯛꯇ ꯅꯠꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯕꯁꯦ ꯃꯪꯒꯣꯜ ꯑꯣꯏꯔꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯗ ꯉꯁꯥꯏ ꯐꯦꯡꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯩꯅ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯏꯃꯥꯗꯤ? ꯑꯩꯗꯤ ꯏꯃꯥꯅ ꯐꯦꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯣꯏꯌꯦ, ꯏꯕꯥꯅꯤꯈꯛ ꯂꯩꯕꯁꯤꯗ ꯑꯩꯁꯨ ꯉꯥꯏꯗꯅ ꯂꯩ꯫ ꯁꯤꯃꯈꯛ ꯃꯇꯦꯡ ꯇꯧꯕꯤꯕꯗ ꯏꯃꯥ ꯀꯩꯁꯨ ꯁꯤꯔꯣꯏꯗꯅ꯫ ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ? ꯑꯩꯁꯦ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯐꯅꯌꯥꯝ ꯄꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ꯫ ꯄꯥꯡꯕꯇ ꯅꯠꯇꯦ, ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯈꯛ ꯑꯩꯅ ꯉꯝꯗꯕꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯇꯧꯅꯨꯀꯣ, ꯑꯩꯉꯣꯟꯗꯗꯤ ꯄꯪꯌꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯐꯖꯕ ꯂꯝꯆꯠꯇꯣ ꯆꯠꯂꯨ꯫ ꯏꯃꯥꯅ ꯑꯩꯒꯤ ꯂꯝꯆꯠ ꯄꯥꯟꯅꯔꯤꯁꯤꯕꯨ ꯏꯃꯥꯅ ꯀꯌꯥꯝ ꯐꯖꯕꯒꯤꯅꯣ? ꯅꯥꯔꯤꯗꯣ ꯆꯨꯝꯅ ꯅꯥꯕꯤꯌꯨ, ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯅꯥꯕ, ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯗꯗꯤ ꯅꯥꯗꯦꯅꯦ꯫ ꯄꯩꯁꯤꯜꯂꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯍꯩ, ꯅꯆꯤꯜꯗꯣ ꯊꯥꯕꯗ ꯍꯧꯔꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯅꯌꯨꯝꯗꯗꯤ ꯇꯥꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯦꯅꯦ꯫ ꯈꯪꯒꯅꯤꯗꯅ ꯏꯆꯥ ꯂꯥꯛꯈꯤꯁꯅꯨ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯍꯦꯟꯕꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯕꯥꯕꯤ, ꯏꯇꯥꯎ, ꯇꯕꯥꯕꯤ! ꯍꯩꯃ, ꯊꯣꯏꯍꯦꯟ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯂꯛꯎ, ꯅꯇꯥꯎꯗꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯐꯝꯃꯨ꯫ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯅꯪꯕꯣ? ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯏꯃꯥ, ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯇꯕꯥꯕꯤꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯈꯤꯕꯅꯤ, ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯏꯃꯥ꯫ ꯇꯣꯝꯕꯤꯅ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ꯫ ꯊꯣꯏꯍꯦꯟꯕ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛꯇ ꯆꯠꯈꯤ꯫ ꯏꯌꯥ! ꯃꯥ, ꯈꯪꯉꯤꯅꯦ ꯑꯉꯥꯎꯕ꯫ ꯈꯪꯍꯟꯗ꯭ꯔꯁꯨ ꯌꯥꯕꯗꯣ꯫ ꯑꯗꯣ ꯏꯃꯥ ꯎꯍꯧꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ꯫ ꯅꯪꯅ ꯈꯪꯕꯒꯤ ꯇꯧꯕ ꯃꯇꯧꯗꯣ ꯎꯅꯤꯡꯕ꯫ ꯎꯍꯧꯕꯅꯤ꯫ ꯏꯃꯥꯅ ꯈꯪꯂꯒ ꯑꯃꯨꯛ ꯋꯥꯊꯣꯛꯅꯅꯤꯀꯣ ꯇꯥꯊꯣꯏꯍꯦꯟ꯫ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯀꯣꯛ ꯄꯨꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯆꯦ ꯂꯩꯔꯤꯗꯨꯗꯤ? ꯀꯣꯛ ꯆꯠꯍꯟꯈ꯭ꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯔꯤꯔꯣ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯣꯝꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯥ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯅ ꯐꯅꯤ ꯈꯜꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯍꯦꯟ, ꯏꯆꯥꯕꯨ ꯏꯃꯧ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯅꯦ? ꯑꯩꯗꯤ ꯅꯇꯥꯎ ꯎꯅꯕ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯏꯆꯥꯗꯤ ꯑꯩꯒꯤ ꯏꯃꯧ ꯇꯕꯥꯕꯤ ꯎꯅꯕ ꯂꯥꯛꯄ ꯑꯣꯏꯔꯦ꯫ ꯍꯩ, ꯃꯧꯅꯤꯅꯦ ꯏꯃꯧꯁꯦ꯫ ꯅꯪꯁꯨ ꯅꯨꯄꯤ ꯊꯤꯔꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯕꯥꯕꯤꯁꯦ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯇꯥꯎꯒꯤ ꯂꯣꯏꯅꯕꯤꯅꯤ꯫
ꯀꯥꯎꯒꯅꯨ ꯀꯣ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯃꯧꯗ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈ꯭ꯔꯤ ꯇꯕꯥꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯂꯤ ꯈꯟꯕꯒꯤ ꯃꯅꯦꯝꯕꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯇꯕꯥꯕꯤ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯅꯣꯡꯃꯃꯨꯛ ꯂꯥꯛꯂꯒꯦ ꯇꯥ ꯊꯣꯏꯍꯦꯟ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯟꯅꯨꯕꯤꯁꯤꯅ ꯍꯥꯏꯔꯝꯂꯤꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯊꯣꯏꯍꯦꯟꯕ ꯏꯀꯥꯏꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯅꯨꯡꯁꯤꯔꯩꯒ ꯈꯠꯅꯔꯝꯃꯤ ꯅꯨꯡꯁꯤꯔꯩꯅ ꯏꯃꯥꯅ ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯃꯥ ꯄꯜꯂꯒ ꯉꯥꯡꯕꯗꯣ ꯇꯧꯕꯤꯒꯅꯨ ꯏꯃꯥꯅ ꯅꯁꯨ ꯄꯥꯝꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯣ ꯍꯧꯖꯤꯛ ꯏꯆꯥ ꯂꯥꯛꯇꯧꯔꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯅꯣ ꯍꯩ ꯅꯔꯝ ꯆꯠꯇꯣ ꯑꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯁꯨꯅꯦ ꯍꯥꯏꯕ ꯊꯥꯖꯗꯦꯅꯦ ꯑꯩ ꯀꯅꯥꯒꯤ ꯑꯉꯥꯡꯅꯁꯨ ꯈꯪꯗꯕꯗ ꯊꯝꯂꯒ ꯁꯥꯒꯩꯁꯦ ꯃꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯏꯁꯨ ꯄꯥꯝꯃꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯇꯣꯞꯀꯤ ꯏꯗꯤ ꯄꯥꯝꯗꯦ ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯑꯩꯅ ꯀꯅꯥꯒ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯉꯁꯤꯕꯨꯛꯇ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯀꯥꯏ ꯂꯥꯟꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ ꯅꯃꯧꯗ ꯏꯃꯥꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯏꯃꯥ ꯅꯁꯥꯃꯛꯀꯤ ꯏ ꯐꯥꯎ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯑꯍꯟꯗꯗꯤ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯏꯃꯥ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯅꯪ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯁꯦ ꯐꯨꯔꯁꯤ ꯑꯩꯗꯤ ꯍꯦꯟꯖꯤꯟꯈꯤꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏ ꯅꯠꯇꯕ ꯑꯉꯥꯡꯁꯦ ꯊꯝꯂꯣꯏ ꯁꯦ ꯐꯨꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯕꯣꯛꯁꯤꯗ ꯀꯥꯎꯁꯤꯜꯂꯒ ꯐꯗꯧꯅꯤꯁꯤ ꯈꯪꯕ꯭ꯔꯥ ꯁꯤꯔꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯈ꯭ꯔꯣ ꯁꯤ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯌꯥꯝ ꯅꯥꯏꯌꯦ ꯄꯨꯛꯁꯦ ꯏꯃꯥ ꯅꯨꯡꯁꯤꯔꯩ ꯃꯕꯨꯛ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯋꯥꯅ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯑꯐ ꯐꯠꯇ ꯈꯪꯗꯈꯩ ꯅꯨꯄꯤ ꯑꯣꯏꯕꯤꯗꯨꯗ ꯇꯧꯕꯤꯔꯤꯕ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤꯀꯣ ꯇꯟꯖꯥꯗꯨꯗ ꯊꯣꯏꯍꯟꯕ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯨꯝ ꯂꯧꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯇꯥꯍꯦꯟꯕ ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯣ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯔꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯇꯨꯅ ꯑꯣꯏꯔꯛꯄ ꯑꯉꯥꯡꯗꯣ ꯏꯁꯨ ꯅꯠꯇꯦ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯈꯣ ꯑꯩ ꯈꯪꯂꯕꯅꯤ ꯅꯪꯒ ꯇꯣꯝꯊꯤꯟꯒ ꯂꯩꯅꯕ ꯃꯔꯤꯗꯣ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯅꯦꯍꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯪ ꯊꯣꯏꯍꯟꯕ ꯇꯣꯝꯊꯤꯟ ꯄꯜꯂꯛꯄꯗ ꯉꯁꯥꯏꯒꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯡꯁꯤꯔꯩꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯔꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡ ꯂꯥꯛꯂꯝꯃꯤ ꯎꯔꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯐꯨꯕꯤꯔꯤꯕꯗꯣ ꯆꯧꯕꯤꯅ ꯏꯃꯥꯒꯤ ꯅꯨꯡꯁꯤꯌꯦ ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯐꯕꯅ ꯊꯣꯏꯍꯟꯕꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯟꯈꯤ ꯊꯣꯏꯍꯟꯕ ꯁꯜꯂꯒ ꯇꯥꯈꯤ ꯃꯆꯥ ꯁꯣꯛꯄꯗ ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯎꯅ ꯍꯩ ꯋꯥꯔꯛꯇꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯐꯨꯕ ꯅꯇꯤꯛꯂꯣ ꯆꯧꯕꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯈꯣꯏꯅ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕꯗꯤ ꯅꯇꯤꯛꯂꯥ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯏꯆꯥꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯐꯨꯕꯗꯤ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤ ꯏꯆꯥꯒꯤ ꯃꯪꯐꯝ ꯑꯣꯏꯗꯧꯔꯤ ꯏꯆꯥꯕꯨ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕ ꯏꯃꯥ ꯄꯥꯝꯗ꯭ꯔꯦ ꯁꯥꯐꯕꯅ ꯏꯅꯦꯒꯤ ꯅꯍꯥꯟꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯜꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕ ꯉꯁꯤ ꯑꯩꯈꯣꯏ ꯂꯛꯂꯝꯗ꯭ꯔꯕꯗꯤ ꯏꯆꯜꯒꯤ ꯑꯁꯤꯕ ꯃꯁꯛ ꯑꯣꯏꯅ ꯎꯔꯝꯒꯅꯤ ꯏꯅꯦ ꯍꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯁꯥ ꯑꯣ ꯄꯣꯛꯈ꯭ꯔꯣ ꯁꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯃꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯏꯅꯝꯃ ꯉꯁꯤ ꯏꯅꯝꯃꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯁꯦ ꯅꯣꯡꯃꯗꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯅꯈꯣꯏꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨꯀꯣ ꯆꯠꯁꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯔꯣꯏꯌꯦ ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯏꯆꯜꯕꯨ ꯅꯕꯨꯡꯅ ꯄꯣꯗꯨꯅ ꯄꯨꯒꯅꯤ ꯆꯠꯁꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩ ꯄꯣꯛꯈ꯭ꯔꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯤ ꯅꯨꯡꯁꯤꯔꯩ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅꯇ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯇꯕꯥꯕꯤꯁꯨ ꯊꯣꯏꯍꯟꯕꯗ ꯆꯦꯜꯂꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯗꯤ ꯃꯇꯥꯎꯕꯨ ꯋꯥꯔꯧꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤꯔꯩꯕꯨ ꯇꯣꯝꯊꯤꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯅꯣꯛꯇꯣꯏꯔ ꯀꯞꯇꯣꯏꯔ ꯈꯪꯗ꯭ꯔꯤ ꯃꯇꯥꯎꯅ ꯂꯧꯔꯝꯕ ꯅꯨꯄꯤꯗꯨꯕꯨ ꯃꯆꯥꯅ ꯄꯨꯔꯛꯄꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯥꯒꯤ ꯃꯃꯧꯅ ꯈꯥꯏꯅꯗ꯭ꯔꯤꯉꯩ ꯃꯌꯨꯝꯃꯛꯇꯒꯤ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯅ ꯈꯥꯏꯅꯔꯒ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ ꯅꯨꯡꯁꯤꯔꯩꯅ ꯏꯃꯥ ꯅꯃꯧꯕꯨ ꯅꯆꯥꯒꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯁꯦ ꯏꯃꯥꯅ ꯍꯥꯟꯅꯗꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯛꯄꯅꯤ ꯑꯗꯨꯕꯨꯅꯦ ꯁꯣꯝꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯈꯤꯕꯅ ꯑꯣꯏꯔꯛꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯦꯗꯅ ꯇꯣꯝꯊꯤꯟꯅ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯡꯁꯤꯔꯩ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈ꯭ꯔꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯁꯅꯥꯅ ꯄꯥꯝꯖꯈꯤꯕ
masak matau phajabi mamong na otpada laifam khangdri tababina Ma chak loi drbo chak lami aikhoi ong ka gi chak thong budabu adu koina changbro imawi pe ma lori se cha ba haw kari injang no sidia kang soi bu mahi aso yam hap na badi kamai cha da ro sidia iru jab yara ni ye thong khoyak sidia imagi se to ge na to bo ma yauri sidi akok tu di he hajin ba si haiduni injang asabado tombi sanagi makokta hijilami aduga fetau dunu satkri tombi sanana phatchu phat khidre ta ko aigi mokse nungsidei leiram labadi sumai na ware ko aina tawbana aina phang icha sun bigi oikre aina si bangai ba haibadu oire ko oh imagi nungsidei imana nangi maphamda lanki bana ngasidi aibu sulai na warakle ko asumna ai mangari haiduna leikhiba tombi sana ahen ba malak tuna ningam dalen khri